Hayeng Dagi China के Hangzhou City द pangthokkadouriba 18 suba Asian Games से India की mohut sinduna Manipur Dagi Shanaroi nifu homdoina tongan-tonganba mashanna 10 दा Sharuk Yagadouri Asian Games की पुवारी दा हंदक Shanaroi 453 Ministry of Youth Affairs and Sports ना sanction तौरखिबा सिना India की contingent ख्वाइदगी याम ओइरी Shanaroi सिंग असिना tongan-tonganba mashanna 39 ना तोपा लेपाक सिंगा लंबा तौनगदोरी मसिगी मनुंगदा Manipur Dagi खनगलबा Shanaroi nifu homdoina India की mohut sinduna mashanna 10 दा medal की दमक अरैबा थौना पुथोकदोरी Hangzhou Olympic Sports Expo Center da Hayeng opening ceremony pangthoklaba matung mathang tha gi tang nipan phawba chathagadoriba Asian Games asida India gi mohut sinduna Sharuk Yagadouri Manipur gi Shanaroi sing adudi diving masana da London Hemam cycling da El Ronaldo amasung Y Rozit nupa gi football da M Diras and Roshan TH Diction W Suresh K Amarjit amasung N Mahesni aduga nupi gi football da na E Panthoi Grace Dangmai El Asalata N Priyanka NG Sweetie NG Vala amadi S Ranjanani Nupagi hockey masana da Nilakanta Sharma kaktamak yauri aduga nupigi dana KS Bichu amadi P Susila na Sharuk Yagani judo masana gi oina M Induvala kayaking and canoeing gi nupadana S Sunil and Rivashan amasung PS Gyaneswar nupigi team dana L Neha O Vinita amasung PS Soniani ring masana gi oina DTS Priya amasung H Tenden Thoigi nupigi event da Sharuk Yagani Sepak takraw masana gi nupagi regu Team da KS Niken L John W Henry amadi Y Akasni quadrant team da na S Malemganba khaktamak yauri hariba masana asigi nupigi regu team da A Maipak E Lairen Tombi amasung E Priyani aduga quadrant team da na O Chawba amasung A Priyana India gi mohut singani weightlifting masana gi oina di lepak asigi miyam na medal me ama laurakani haina chawna thajaba thamliba Olympic Games ki silver medalist Mirabai Chanuna KG 95 gi category da Sharuk Yagani aduga KG 85 gi kangluptana kumja lisingani kungani thoi gi Commonwealth Games da silver medal fanglakkhrabi Bindya Rani na Sharuk Yagani loina no wusu masana gi nupagi oina M Sunil amasung M Suras amadi nupi gi dana E Priyana India ki mohut sinduna medal ki damak akan mathawna puthok tuna sanagadauri